अरानबा एफआईआर फाइल तौरुबगी मायोक्ता एमयू की वीसी इंचार्ज प्रोफेसर के युगिंद्रो की मथक्ता काउंटर एफआईआर फाइल तौबिनबा सिंजमई पुलिस स्टेशन द एप्लीकेशन थारक्ख्रे। फाजिनखिबा ओजा अमदी माहिरोई सिंह थादो हाइना माहिरोई सिंह ने एमयू की ए ब्लॉक ता थमजिनना बहोतनाबदा पुलिस का चावना मुकनबा थोख्रे। नुपागी हॉस्टल सिंह दा पुलिस ना थीबो हुंबगी थबक चथख्रे। एबनॉर्मल ओइबा मियोय अमगी अरानबा पुलिस रिपोर्ट ता एमयू की ओजा अमदी माहिरोई सिंह फाजिनदुना थंबा अचुंबा ओइरोय अथुबदा थादोकननबा पद्मश्री अवार्डी अरिबम श्याम शर्मना अपील तौरकली। ऑल मणिपुर प्रोग्रेसिव फार्मर्स एसोसिएशन सिंधुना चथखिबा लौमी सिंगी ओइबा वाकत मिफमना इथै लौखों निंगथिना सेंबिदुना इकंग थोलकपा मतमदा लौ लोकपा ngамहनबियो हाइना तक्सिलकली। मणिपुर दसु वर्ल्ड मेंटल हेल्थ डे पांगथोख्रे। हक्चांग फना थमननबा होटनबगुमना मेंटल हेल्थ सु फना थंबा मथौ ताय हाइना रिम्स की साइकियाट्रिक डिपार्टमेंट की एचओडी प्रोफेसर आरके लेनिन ना हाइरी। अमसुंग ngasiदगी इरात पा हौगदोरिबा इमा पांथोइबी अमदी दुर्गा पूजा के मिंगदा का हेनबा लाउड स्पीकर अमदी बोम्बुला सिजिननबा लेपननबा मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधा किशोर ना अपील तौरकली। मयाम खुरुमजरी अदम येंगबिरिबसी इम्पैक्ट न्यूज नि आई पिंकी ओक्रम ना हौजे पुंजासी फाउबगी मरुइबा पाउसिंग मियाम द पिजरी। एमयू की वीसी इंचार्ज की थौपुरिबा प्रोफेसर के युगेंद्रोना पुलिस ता अरानबा एफआईआर अमा फाइल तौदुना ओजा अमा अमदी माहिरोय मयाम अमा फाखिबगी मायोक्ता आईपीसी सेक्शन 182 अमदी 211 की मखादा काउंटर एफआईआर अमा फाइल तौबिनबा सिंजमई पुलिस स्टेशन द एप्लीकेशन थारक्ख्रे। अरानबा इन्फॉर्मेशन पिसंदुना पब्लिक अथॉरिटी बु मिसगाइड तौबगीदमक एफआईआर अमा पानबिननबा एमयू की डिपार्टमेंट ऑफ कंप्यूटर साइंस के रिसर्च स्कॉलर यांगलेम लोइजिंग खोंबा खुमन्ना एप्लीकेशन अदु थारखिबनी। प्रोफेसर युगिंद्रोना सेप्टेंबर तांग कुंदा फाइल तौखिबा एफआईआर अदुदा यांगलेम लोइजिंग खोंबगी मिंगसु यावरखिबनी हाइरी। अदुबु सेप्टेंबर की तांग कुंदा एमयू की ए ब्लॉक ता थौदोक अमा थोकी हाइना प्रोफेसर युगेंद्रोना पल्लिबा अदुगी मतम अदुदा लोइजिंग खोंबदी ए ब्लॉक तगी मीटर चत्रेट लापना लैबा मिम्स बिल्डिंग दा पीजीडीसीए की एग्जाम ड्यूटी तौदुना लैरी हाइना महाकी एप्लीकेशन अदुदा पल्ली। लोइनना प्रोफेसर युगेंद्रो मसामकना गवर्नर गा उनाबदा महाकना फाइल तौखिबे एफआईआर अदु अरानबनी हाइनसु याजख्रे हाइना गवर्नर सेक्रेटरीट ना फोंगतोखिबा लैरबनिना अथुबदा थबक लौखटपियु हाइना महाकी एप्लीकेशन दा पल्ली। मणिपुर यूनिवर्सिटी दा माहिरोई सिंह पुलिस का चावना मुकनबा थोख्रे। अनीसुबो ओइना एमयू की नुपागी हॉस्टल सिंह पुलिस ना थीबो हुंबगी थबक चथख्रे। थौदोक असी मणिपुर यूनिवर्सिटी की वाथोक असी की मतंगदा एफआईआर पांदुना ओजा अमदी माहिरोई कया फाजिलबगी थौदोक थादु हाइदुना मसिंग यामलबा एमयू की माहिरोई सिंगना अमदी माहिरोई लुप एमसु एमएसएफ देसाम केएसए सुक अमदी एम्स की थौमी सिंग लोइनना एमयू की ए ब्लॉक ता लैबा वीसी इंचार्ज के रूम तमना लाकपदा पुलिस ना थिंगना होटनबदगी नाकन अनी की मरक्ता चावना मुकनखी। पुलिस ना माहिरोई सिंग अदु कंट्रोल तौननबा स्मोक बॉम्ब अमदी टियर गैस सेल कया कापखी। माहिरोई सिंग नसु पुलिस तमना नुंग थोमखी। तुंगदा एमयू की नुपागी हॉस्टल सिंगदा अतोपा माहिरोई सिंग लैब्रा हाइना पुलिस ना थीबु हुंबगी थबक चथखी। इरांग असिना मरम ओइरगा कैंपस मनुंगदा मियोय अमता चंगबा अमदी थोकपा याहनखिदे लोइनना यूनिवर्सिटी कैंपस मनुंगदगी ngasi इरांग अदुदा यावबा माहिरोय खरा पुलिस ना फागतखी। हाइरिबा थौदोक असि थोकट्रिंगे की ममांगदा एमयू की तोंगान तोंगानबा डिपार्टमेंट सिंगी माहिरोय सिंगना शट डाउन तौदुना डिपार्टमेंट ममांगदा वाकत मिफम फमलबा मतुंगदा थोकिबा थौदोकनी। मणिपुर यूनिवर्सिटी की वाथोक असिगी मतंगदा माहिरोय लुप एमसु एमएसएफ देसाम केएसए सुक अमदी एम्स न तालिबा डिमांड असी फंगद्री फाउबा मखाता न अकनबा खोंजंग कया चंगसिन खिगनी हाइना जॉइंट स्टूडेंट्स कोऑर्डिनेशन कमिटी की कन्वेनर एनजी मिलन न फोंगदोख्रे।
ngasi MSU-gi mayai loisangda pangthokiba paumisinga unaba mada mahakna makhata na hai ngasi MU da thokiba ihauga mari lenana mahairoi tara taret punnauna fakiba du pung kunmari gi manungda thadorakadabani amadi ngasi MU gi nupa gi hostel singda nauna amuk hanna rate tawkiba adusu akanma maongda yaningdaba phongdoki mahakna makhata na mahairoi lup tarukta miyamga loinana MU bu afaba maikai amada puraknanaba wakat manga mari leinaba authority gi makhatana taksin laduna makhatana khongjang changsin khigani hairi athubu matamda lenga asina warosin ama puraknaba honnaba mathau tai masi honnaba gi mohota lenga asina henadum अखोगी इहो से कंसिननबा एजिटेटर सिंगदा इनवाइट तौबगी मोंग असे मसी मदी अखोई तौबिदबना फै हाइदना लुक तौकी मैकेदी थमजरी इहो हुजरीबा अखोइबु टेररिस्ट नि हना हाइबो वाहिसे मसी यामना अरान मोंगदा टेररिस्ट लाइक एजिटेटर्स काइना माना अदुगुंबा दुदी अखोई फजमंदे मयक सेंगना सेंगदोकपिरकांदा हयेंग तुंगदा महिरोइ सिंगदा मदी महिरोइ लुकी लुसिंगबा सिंगदा थोलक अफफतगी रेस्पोंसिबिलिटी पुनमक जाजुगिंद्रोना पुबिगे Abnormal oiba miyoi amagi around ba police report ta yunfam oiraga Manipur University ki oza amadi mahiroi sing fazin duna thamba si achumba oiroi fazin kiba oza amadi mahiroi athuba matamda condition amata yaudana thadoktuna university da mausa go mahiroi sing da lairik tamba fangalu haina Manipur ki saknai raba filmmaker amadi educationalist Padma Shri awardee Aribam Shyam Sharma na appeal tawrakli Nakalamaromda Manipur lengak no oza amadi mahiroi fa kiba athuba da thadokna na basinbiu natrabadi state asigi fibam hena sokchil lakani haina Padma Shri awardee asina jaksin watham lakli thangmaiban lorung purel laikai da leiba masagi sanglenda paumi singa unaba mada Aribam Shyam Sharma na haikibada Manipur University ki chief rector governor Dr Nasma Heptula da aranba report tawkiba thodok Manipur University ki VC ama oina laibak thibani fibam asida masagi wakhal leijadaba mental stable oidaba miyoi amada Manipur University ki VC oina charge makhata na puhalabadi state asigi hena mangjabo oigani hairi incorrect oiba si paw si pibi bitaradi asingbu sine FIR sina loina phabi bitarabdi adordi normal oidaba miyama vice chancellor loinba sibu oihanbam thopra stable oidraba mentally stable oidraba amabu vice chancellor ohen in charge ohendra thamabordi hena worse oiba karimta khandu hekta tong butabu ngamabordi torpa taradi governor bhawda oidaba incorrect report piba ngamaba mi sidi masidi Manipur oina Manipur da pokpa mo oina adu matakta oja oina su lejarakpa mo oina aidi ikai ba yam phawi ikai je छात्र मैम लाइक तब यानब ओजा सिंह विदाउट एनी कंडीशन थालुपीब यामना कदर दरकार ले नत्रबोदी अखोइसु सीनियर सिटीजन मैम जो तुमिना लेबम थोक्त्रे आने खाली Agricultural Department ki maikai dagi Imphal East ki oina khwaidagi ikang thokpa Saijang Lokon gi lofam kannanaba water pump farmer club ki khuthangda ngasi khusinakre ikang thokpa gi awaba thengnaraba longmi singda Prime Minister Fasal Bima Yojana gi makhada crop insurance ki kanaba fanghananaba department na thaurangli longmi singna circle agricultural officer ki khuthangda crop yield data agriculture department da matam chana yohanbira u haina agriculture department ki director P.S. Rajendrana appeal tawrakli ngasi lamlai kendra gi manung channa Saijang Lokonda director P.S. Rajendra masayawna chatuna ikangna sokhalaba lofam sing yengsin khi loinana water pump amadi delivery pipe Maikai Adom gi farmer club ta sinaki tungda paumi sing da phongdorokpada P.S. Rajendra na hai Imphal East ki oina apunbada lofam hector lising tara taruk ka chani ga kuntra taruk ikangna sokhan khre masigi manungda Saijang khakta da hector lising tara khara hena sathina sokpagi survey report laire agriculture department amadi lomi singi marakta communication gap khara watlhobadagi laibak thiba asi oikhibani Prime Minister Fasal Bima Yojana gi makhada awaba taraba lomi singda crop insurance ki kudong chaba fanghananaba hotnabada agricultural department na mapung oiba thodang laujage haina director asina lomi singi pukning chingsilakli Prime Minister Fasal Bima Yojana ki makhada khoi phausi kya mang ta hai bagi assessment tawni damang ta khoi national insurance company ga khoi loinana khoi data collection tawr tu jarakini masi crop cutting experiment taw basi si chauba miyam ki kana bani sidani khoina Manipur ki lomi kyam sui kayam mang gare ga khangdoi se
मसीद स्टेटमेंट डाटा से याउद्रगदि अखोई इंश्योरेंस पीबस यारोइदोइनि डिस्ट्रिक्ट एग्रीकल्चर ऑफिसर सिंग दैन हाइजनिंगसु अइ मबांग नोटिस थोकजगरे अदो अथुग मतमदा फौजी लोमदाइसिद अखोई ख्वाइदगी फबा लोफमजि खल्लगा अदे ख्वाइदगी फत्तबा लोफम अमा खल्लगा मसी क्रॉप कटिंग एक्सपेरिमेंट सि तौबियु अदुग मसीगी यील डाटा से अथुग मतमदा तंगाई फदना एग्रीकल्चर डिपार्टमेंट दा यहोलकांदा हारिबा रिपोर्ट सि दिल्ली दा अखोई मिनिस्ट्री दा सबमिट तौरबा मतुंगदा क्रॉप कटिंग एक्सपेरिमेंट की डाटा कलेक्शन तौर मतुंगदा अखोइना क्रॉप इंश्योरेंस स्कीम की लोंमी सिंग दा कानाबसि पीगदोइनि अदुना यारिखे तंगाई फदना लोंमी सिनाउसिना मसारिबा स्कीम जी फजना माय पान इम्प्लीमेंट तौनोइदमक्ता कोऑपरेशन पीबीयू अदुगा लोमदाइदा मतम सान हौजिक स्टेट असिदा नोंग तादबदगी फौ लोकपा ngamdabegi fibamda lairiba sigi matangda All Manipur Progressive Farmers Association asinduna lawmi singi oiba wakat mifam ama kaisampat lemajam lekai community hall da fam krei wakat mifam aduda sarukya khiba association asigi president L Dhanaluwang na fongdorakpada lengak na lawmi singi damakta asanba mityeng thamduna thausin thaurang silli ithai lokhong ningthina sembiduna ikang tholakpa matamda low lokpa ngamnanaba mari leinaba department asinbiu handak lawmi singna low lokpa ngamdabagi fibamda lairiba sida lawpu singna lawsan kokpiu haiba wafam sing fongdokhi Nakalamaromda Minor Irrigation Department ki Chief Engineer Ais Brajendra Masayauna Bisnupur District ki Manung Chana Lariba Lawfam asida chattuna RLI scheme gi makhada ising piriba adu yengsin kre ngasigi khongchat aduda maru aina ising chingnana ba pump yada ba sing yengsin khibaga loinana lawmi singna pamliba mafam singda ising piki Minor Irrigation Department ki Chief Engineer Ais Brajendra na fongdorok pagi matung ina housing ising piba ki thabak asida khwaidagi sothariba se Imphal East ni adubu department ki maikaidagi sothadanaba akanba maongda hotnari Imphal West ki oinadi RLI scheme gi makhada lawfam sing double cropping fauba chatharamba thengnarakhi hairi Hakchang phana thamnana ba hotnariba sigumna mental health su phana thamba mathau tai haina RIMS ki Department of Psychiatric ki HOD Professor RK Lenin na kuntaruklak suba malem gi Mental Health Day 2018 ga mari lenana appeal tawkre Young people and mental health in a changing world haiba thimda National Health Mission Manipur ki Directorate of Health Services Manipur amadi Indian Psychiatric Society Manipur State Branch ka khusamnaduna World Mental Health Day 2018 adu RIMS ki Jubilee Hall da pangthokibani Thoramaduda National Mental Health Program Manipur gi State Nodal Officer Dr. Athokpam Ranita Debina Manipur da ihan hanbo oina ngasi district khuding makta World Mental Health Day gi thoram paksana pangthokli haikibaga loinana asumna paksana pangthokpa sina miyamda mental health gi matangda khanganba ngamgani haibagi thajaba lei Thoramaduda sarukya kiba sing maru oina mahairoi singna mental health gi matangda khang hairaba doctor singa interaction program amasu pangthokhi promotion of positive mental health haibasini uni wakhalgi anabasi lakhnigi mamangda lakana banga thokpasimale aduda natana ekoi loina bakse uni wakhalsi masafan ba pameba adu nungai na leina dabagi damakta koina hujikti promotion of positive mental health si masafan si ekoi na nador miem su exercise torga masha hena na panaba nungai na bakona risiga chap manana ekoi puni wakhalgi anaba nadi ekoi loina bak karigi damakta puni wakhalgi exercise tawoi dorino karigi damakta puni wakhalsi hena panana bakona roi dorino Bisnupur District asu numit asi District Health Society Bisnupur na sinduna all CMO complex Bisnupur gi mini training hall da pangthokhi thoramadu da mental health Bisnupur gi district nodal officer Dr. N Gyanesho na chahi nauriba inkhalakliba naha kaya da wakhal gi laina lakpasi asukki matik thengnai karigumba wakhal gi ahongba laklaba amadi wakhal gi laina lakadawre haina chingnarabadi doctor ga tana bihau haina pauzelakhi Manipur lengak na miyam da utchairiba go to village ki mahuta go to people oina tawbiru haina Bisnupur Kendra gi MLA su oiriba Manipur Pradesh Congress Committee gi wangangloi MLA ke Govindas na fongdokre wafam asinga si Bisnupur Block Congress Committee na MLA gi mayumda sinba konthauzam Gojendro Foundation na sponsor tawduna haukiba chahi inglisingani ga supna tara taruk tagi Kendra se gi polling ni fudalaiba lukrabi singda tha khuding gi piba pension yenthokpa amadi economic empowerment of unemployment gidamakta yenaw macha amadi ok macha sing yenthokpagi thoramda fongdokhibani mahakna makha taraduna kumjali singani ga supna tara taruk tagi leptana chatharakpa thoram asi senthok leitana lamdam ama chawkhatpa ngamloi pali belenga asina amadi leiriba kendra gi mihut khaktana lenga ki thabak piba ngamloi haibadki pandamda chathabani haiki
Poirai ithiba loop pilgi kuntaruk suba foundation day Imphal East ki kongba maruda laiba loop asigi general headquarter da ngasi pangthokre numit asiga mari lenana akoi bagi fibam ngak senduna thamna bagi pandanda Manipur Legislative Assembly ki speaker Yumnam Khemchana luchingduna mafam aduda yelhongai ki oiba uchara kaya thakre loinana pilna changsilakliba khongjang asina yelhongai dagi leiraklaba upal sing yokhatpa ngamgani amadi malem gi honglakliba aing asagi fibam da chauna kanaba piba ngamgani Speaker na Fongdoki. I couldn't let them to the post. Nora, I ever was mammy out of Tadri. But Masi, I did Makui, resource work Hybatai, Karikari, Ule, me call me Maduna Karikani, and Tijalubudagi, Pangbani. I don't know, see, Lamdam see the Ladyba, indigenous plants, see, Tabagaluna, and see global warming up Laiba, see, Kokpada, so Mating Pangani, have it has a Manipur da lariba miyam gi hakpu awang ba thakta pukhana na bohona riba loop ama oiriba human rights defender Manipur gi chahi subagi mapok kumon ngasi Imphal West ki mongsangkai da laiba old age home da pangthokre home asida lariba kana laizatraba ahalaman singalone na pangthoki ba thoram asigi matang da human rights defender Manipur gi chairman Joy Chinga khamna haikibada miyam da miyoi bagi hakki matang da kayarak wakhal ta halabasu ngasi Manipur gi oiriba fibam asida makhata na awareness biba mathautari Thauramasi saruk ama oina old age home da lairiba ahal laman singda human rights defender Manipur gi maikai dagi chana thaknana ba potlam amasung firol kaya khudol tamlaba matungda chaklen amasu chaminaki Hojik lairiba Manipur gi citizen da human rights ki mathau amadi masi khangdaba yadaba miyoi gi haksi khongau narisi khangdaba yadaba awareness program mayam am sakoi chahi ahum Paket kare, ada matung tarak pada so kami nana bagi kita koi awareness program masa ada school dah kai dah koi cat laga sille ada MU ki matang si koi himenes na koi moiga unaba satra sing unaba ada oja sing unaba ti koi tauri ada koi sarkar dah kari hai sige have de koi ki ahal mayam ada koi ki advisor mayam tana raga koi kai tau sige have de koi long ne ada mahiroi sing gi mapun si de mang dana ba koi changjin menaba ani gi yana ba porok nana ba ada ki satra gi hak Sidi akoi manganing de na koi sarkar da adudi akoi sarkar da soidan thangani The socio-political and religious conflicts in Kanglei Park haina mingthonba Moirangthem Nilamalina iba wari lairik amangasi Manipur Press Club ta pangthokiba thoram amada phongkre aiba Nilamalina Theatre Gilamda National School of Drama and Asian Theatre Institute New Delhi da yawba ihan hanba Manipuri machani Manipuri celluloid film amadi theatre gilamda achoba thodang kaya laukibagi damakta ikai khumnabo oina award kaya su piduna ikai khumnakrabani punna ese tarahum doina punsinduna semba lairik asida The Lost of Sovereignty of Kanglei Park, Evil Effects of Religion, Dirty Politics and its Evil Effects amasung State Film Policy is a must haina mingthonba maruoiba topic sing yauri Luang Maru si dabagi tarang laipau haina mingthonba Haisnam Ranavir mangang na iba lairik fong bagi thoram amangasi Palace Compound da leba Government Dance College da pangthokre Augri Publication Imphal na fongba lairik asina maitai furup ki thajabagi Mina Malem asi matau karam na haurakhi semlaki haibagi matangda sugaina taknana bohonari National Food Security Act napsagi makhada yen liba cheng Imphal gi khara thapkhiba mafam singdadi Fivam Sokle ration card ki mahuta voter card ki mi masing da chang pire kg susuna pidre haina All Manipur Anti-Corruption and Social Organization amak sona cherol amada hairi loinana lengakna lairaba singidamakta paikhalak liba scheme sing asi mapung fana implement tawba ngamlaba matamda leibak asidagi lairaba muthatpa ngamgani haina cherol asina makhatari Manipur na awa hauzikina Myanmar gi makhutta chahi taret khunta khiba matung amuk hanna maning handanaba achouba thodang lokhiba ningthau gambhir singh gi mitam leiriba langthabal memorial complex ta ningthau narasing amasung ningthau Hera Chandra gi mitam amamam sukhin baga loinana memorial complex asi mapung fana semkat lagani haina CAF and PD gi minister Karam Shyam na phongdokri
Langtabal Kunjamaya Lekai Community Hall the Pangthokiba Manipuri Saireng Numit ki Thawni Thawramda Wafamasi Minister Syamna Phongdokhibani Manipuri Sahitya Premi Samiti Imphal Fiction and Poetry Club Manipur amasung Divine Life Club Langtabal Kunjana Khusamnaduna Pangthokiba Thawramasida Minister Syamna Phongdokhibada Miyoibana Hingligai Matamda Ikai Khumnabadagi Siraga Ikai Khumnabana Hena Magun Lei Kabi Dr. Kamalna Hingligai Matamda Masing Yamdraba Lairik Khaya Phonglam Labasu Mahakpu Hena Masak Khangbibadi Siraga Khangbana Heli Mahakna Manipuri Sahitya da Piramba Thogdang Yamna Chawi Haiki Manipur Lenga ki Matienga Lunena Langtabal Memorial Complex da Leriba Ningthau Gambir Singhi Mitamgi Nakyeta Lupa Koti Ani Changna Fit Tarahumdoi Wangba Ningthau Narasing amasung Ningthau Hera Chandragi Mitam amasu Saragani Hairi 1819 da aduga 1826 fo sahi tare khundakna leiramlaba Manipur bu Manipur ki ningkha tamba hanjalangiba adumba thawbusingi maramda akoina karigi neglect tobum thoke aduna matamdu da bahita khwaidagi lawkiba Narasinga amadi Hira Chandragi murti Maharaj Gambir Singha ga loinana thinbam thoena haiba kanda adugi chapana status pigadabane haidana hoji lupa crore ani changna andaki January ki tang mapan nangnanaba Narasinga Maharaj ki aduga Gambir akoigi Hira Chandragi akoi pedestal gi matakta 13 feet wangna murti ani thinja Jati Kanglu Furup Dharma Amadi Rajniti go Oiba Khetnaba Wakhalon Thadoktuna Manipuri Khudingmakna Rajashri Bhaigya Chandrana Manipuri Khunai Gidamakta Thambiramba Khudol Singh Asi Ngasi Amadi Tungi Mirol Singh Gidamakta Punna Yokhatminamba ki tangai fadaba lei haina Manipur gi former CM Okrami Bobina Phongdokre Ngarangdagi hauna Rajashri Bhaigya Chandra Cultural Foundation Manipurna Uttar Pradesh ki Mathura district ki Manung Chanba Radha Kunda da leiba Mira Manoranjan Dharmasala da Pangthokiba Rajashri Bhaigya Chandra gi Chaniga Kunlak Suba Laikhidabagi Kumongi Ngasinini Suba Thauramda Okrami Bobina Makha Taraduna Rajashri Bhaigya Chandra Lengaklon yauna tongan ba hiram kayada mapung oina Manipur gi art and culture gi pukaida chauraba mamal Naidraba Khudol Kaya Thambirami Haiki Hujik Lariba Paliba government Sidaina appeal Taujari Hariba property se department Amada Mari Lainaba Arts and Culture Department da Madugi Daka Labor budget se Hapaga Kudakta sanction Taubiraga Masigi Boro Kunzegi property se iti Lauksalo Pai Kona Tung the Chu Masi Asauba asset Amani Masi Asauba building ni aduna masi maintenance to wakanda organization amana foundation trust oiba yai amana tawda wagani ado government gi maman naidraba halamana thambiramba lanse akhoi manghandaba loksal hoba phai Matang swai se break amalawsake break ki matungda yamna tuna hanjarake impact news bu mi engda tuna lebiu mayamba mukahna taram no chari bulletin se ki makhata ba paw miyam da pizari How Kiba Tataruk Hena salary Pidaba Amadi state government gi regular employee ama oibagi chapchaba hak fanglaktabagi mayokta Family Welfare Services Manipur gi employee sing lakliba November gi tang amadagi thabak lepagi strike yauna akan bakhongjang changsilagani hairi All Lambulel Community Hall da Pangthokiba Paugi Mifam Amada employees singna Phongdorakpada Thataruk ki salary fangdabana maram oiduna awaba kaya mayoknari lengak asina lakliba October 13 faubagi manungda employees singi awaba fiba masi ubiduna hiram asida mityeng changbiyu natrabadi November gi tang amadagi hoduna health scheme ga mari leinaba immunization amadi atai thabak thoram sing yauna thabak lepagi khongjang changsilagani haina Phongdorakhi Thatare Nipan se koi tolo phangdana yam suffer toraga lei koi siuji haibe yaba koi authority myam da mari le na authority myam da government da koi loinak koi application piraga koi haijagre adubu ngasi phawda tabidre 31st October phawba simanung sida koi gi pay se clear to biba lemhoriba pay pending amta leitana pibiba aduga ningon chakauba mari le na koi pibiu aduga ACP sisu moina implement to han biba pami adui mathakta adugi kaigumba du tawda taragadi koi loinak koi gi staff district Nipan sigi akhoi loinak staff sing se akhoi ji pen down strike tawrani immunization stop tawrani ai khoi na tolok phangdaba tarabudi ekhoi si chingda manda taba health center sub center tamdegi na kilometer tara kun chatpa matam sujawi aduga
immunization haiba matamdasu equation chara sitlaga chatpasu yawi aduna national immunization gumba sidasu equation yamba navana suffer tawraga chak cha dekhi thakta dekhi equation na karino gi damakta mi mayam gi public gi damakta equation change abani adubu mayam sina equation awabisu kari su hangbidre. All Manipur DPC completed candidates of Police Constable Male Civil 2013 batch ki oiba mifam ama pangthoktuna lakliba tang tara humdoi thangja numitta kaisampat lemazam laikai gi community hall da achauba mifam ama pangthokna ba warep laukhre. Manipur government na English singani supna tara taruk ta laukiba Manipur Rifles ki DPC loiraba candidate sing ki thabak ki fall October kun fawba ki manungda lauthok trabadi makhal makha kaya gi khongjang changsilagani haina all Manipur DPC completed candidates of Manipur Rifles Male 2016 batch na taksilakli wafam singa sinungthil Impact TV ki office ta all Manipur DPC completed candidates of Manipur Rifles Male 2016 batch ki president KS ina khunbana luchingba kangbu amaga Impact News ka खनना उनबदा फोंदोखिबनी केएस इना खुनबना मखाताना फोंदोरकबदा एमआर ग पुन्ना लौमिनखिबा अतोपा पुलिस कांस्टेबल सिंगदी थबकी फोल लाउथोक्तुना ट्रेनिंग फाव जॉइन तौख्रे अदुबु एमआर लौबगी थबकी फोल दी नमसिनदुना थंबीबदगी थबकी फोल हाइदोकपियु हाइना लेंगा की मरी लेनबा सिंगदा कयारा खन्ना अपील तौख्रे लोइनना चीफ मिनिस्टर गा उननबा मियाम ग नुमित्ता चटलुबदसु अपॉइंटमेंट फंगदना लेरे मरम अदुना लेंगा की मपी मपा ओइरिबा सिंगना कैंडिडेट की अवाबा उबिदुना अथुबा मतमदा थबकी फोल हाइदोकपियु हाइना तक्सिलकली एमआर ग पुन्ना लौमिनखिबा पुलिस फ्लावर ना ट्रेनिंग जॉइन क्या तौख्रगा डीपीसी एमआर ना डीपीसी हाइदोक्तदुना लेरी नमसिनदुना थंबिरिबा करिगिनो अथुबा मतमदा लागलिबा तांग अक्टोबर तांग कुन 2018 हाइरिबा तारीख असिगी मनुंगदा डीपीसी असि हाइदोकपियु हाइरिबा तारीख अक्टोबर तांग कुन 2018 नुमित असि फावबगी मनुंगदा हाइदोकपिदबा तारगदी मखा ताबा खोंजंग मकल मखा कयागी खोंजंग चंगसिन बिनाबा मणिपुर गवर्नमेंट सिनपिगनो कोरकोमना चाही खुदिंगी मणिपुरना इंडियादा तिनखिबा नुमितपु लेबाकी अमंबा नुमित हाइना पांगथोक्तुना लाखिबा सिगी सरुक अमा ओइना थासिगी लाखलिबा तांग तरा मंगादा मणिपुर पुंबा टोटल शटडाउन लाउथोक्रे इंग्लिश सिंगमगा चमापन निफुमापन की अक्टोबर तरा मंगादा थोकिबा मर्जर एग्रीमेंट पु यानिंगदा बफोंगतोक्तुना कौरिबा नुमित अदुगी अयुक अंगनबदगी नुमिदांग वाइरम पुंग तरुक फावबा तौगदरिबा टोटल शटडाउन नुमित असिदा लेबाक मियामना ललोल इतिक लोइसंग सिंगी थबक लंबी लमजाउदा चटपा साना खोटनाबा हराव कुंभैना चिंगबा पुनमक लेपीदुना अवाबा फोंगदोकपियु हाइना पब्लिसिटी कमिटी कोरकोमना पाउजेलकली नाकल अमरोमदा यूनाइटेड पीपल्स रिवोल्यूशनरी फ्रंट ऑफ मणिपुर नसु मर्जर एग्रीमेंट की मायोक्ता लाकलिबा तांग तरा मरी की अहिंग नोंगयाइदगी तांग तरा मंगा की अहिंग नोंग नुमिदांग वाइरम पुंग तरुक फावबा जनरल स्ट्राइक लाउथोख्रे लमदम असिगी ओइना अमंबा नुमित ओइरिबा अक्टोबर तरा मंगा की नुमित असिदा लमदम असिदा लेरिबा मियामना मखल खुदिंगमकी सिंथा लेपीदुना निंग तंबा मांगखिबा नुमित असिबु निंगसिंगबियु नुमित अदुगी जनरल स्ट्राइक ना लमदम असिगी इमरजेंसी की ओइबा हिरम सिंगदा थबक तौबिरिबा धर्म कर्मगा मरी लेनबा थबक थौरम सिंगददी कौंसिल हाइना फ्रंट असिगी चेरोलना मखा थारकली यूनाइटेड नेशनल लिबरेशन फ्रंट मणिपुर पीपल्स आर्मी ना लालहुरुप असिगी सेकेंड ल्यूटेनेंट अमगा सर्जेंट अमगा लेखिदबदा अवाब फोंगदोकपगा लोइनना लुप की ओइबा इकाई खुमनब उल्लकली इम्पैक्ट न्यूज ना फंगबा पाउदा आइना थिंख्रबा लालहुरुप असिगी सेकेंड ल्यूटेनेंट वांगलेन सना अमदि सर्जेंट लिफाबगी हौखिबा था असिगी तांग निपान गी पुंग 13 मखाई तारामदाइदा लुप 293 BN गी एरिया ऑफ ऑपरेशन कोंबा मफम अमदा थोकिबा लाइबक थिबा थौदोक अमदा लेखिदबनी हाइरी लुप असिना थादोरकपा चिरोल अमकी मतुंग इन्ना लेखिद्रबा लुप असिकी कादर अनिमकी हकचांग सिंग ngasi ayuk pung 10 taba matamda लुप की ओइबा इकाई खुमनबु उल्लबा मतुंगदा अरोइबा मथौमंगम पांगथोख्रे लेखिद्रबा सिंगी इमुंग मनुंगी अवाबदसु सरुक यारी हाइना फोंदोरकली आसाम की दादारादा लेबा स्टेट बैंक ऑफ इंडिया SBI की सर्विस मैनेजर ओरिबी जानू शर्माबु मसक खंगदबा सिंगना नोंगमैना कापतुना हातखिबबु बैंक ऑफिसर एसोसिएशन अमसुंग SBI ना यानिंगदबा फोंगदोकपगा लोइनना अवाबा फोंगदोख्रे बैंक एसोसिएशन के मेंबर सिंगना MG एवेन्यू दा लेबा SBI हेडक्वार्टर दा लेखिद्रबगी अयक पमितमदा लेकत्तुना इकाई खुमनबा उतखी
my humble request to all the public, not only in the state of Manipur, for the whole country, you safeguard the bankers and let us allow to work for the development of the nations freely, fairly. If you are not giving the protection, no, we are very afraid to continue our sincere service to the nations. What happened recently on the October 9 about the Junu Sharma? If the culprit is not named in time, the bankers may take many action in the future who may become a disobedience to the nation. So on behalf of the bankers, I request all civil society, government, police to protect the bankers so that we can work freely, honestly for the people. Lenga ke school singi manungda nupi singi amata ngairaba Oinam Government School High School gi fibam ngasi Manipur Pollution Control Board ki Chairman El Radha Kishona hak thengnana yengsin khre loinena school asigi Southern Wall gi saruk Local Area Development Fund gi makhada nauna sanana ba yatra hun khre MLA Radha Kishona lakliba bosem ki exam da hena faba mahiroi puthokna ba residential coaching class haugadoriba asigi mangoinena fit chawnga sangba wall asi sagatpada miyamna mateng pangbiyu haina phongtokhi Piggery Rearing and Management Ok loibagi matangda numit taret ni chupna chatharakiba certificate training course ngasi loisinkhre training program aduda matau karamna mai pakna ok loigatagi haibagi matangda training pikhi training program ase Agriculture Technology Management Agency Atma Sanapati District State Agriculture Management and Extension Training Institute Summit Manipur amadi National Institute of Agriculture Extension Management Manage Hyderabad ka punna khusam naduna thasigi hokiba tang ohumdagi chatharakibani KVK Henbungi Farmers Training Hall da chatharakiba training program aduda chahi tara nipan gi mathakta leiba yamdrabada class 5 pass tawraba trainee tara manga na saruk yakhi trainee singda ngasi sakhangche singsu yenthokhi Diabetes prevention and treatment focusing on diabetes food care haibagi matangda nongmagi oiba awareness camp amangasi Thobal district ki salungfam Kang Yambemda pangthokre Camp adu World Diabetes Foundation Denmark ki makhada Rural Development Society Wangjingna sinduna pangthokpani camp asi diabetes ki matangda miyamna wakhal loksing pinana ba amadi diabetes naraba miyoi singna kari cheksin thorang lokhatkadagi haiba khanghanna ba pangthokpani Thasi ki tara mari da pangthok kadoriba ahum laksuba Amesta Day Palan Thoram ka mari lenana nongmagi oiba blood donation camp ama pangthokre camp asi All Manipur School Students Transporter Association Lifesavers Manipur RIMS Blood Bank amasung NHM Manipur na punna khusamna duna RIMS Blood Bank ta pangthokibani Tharoism gi thokdoka mari lenena fajan kiba miyoi manga athuba matamda thadok piyu haiduna ngarang tharoism gi akoiba mafam singda maira rally chatkhre nakalamarom da lengak na fajan kiba miyoi manga adu athuba matamda thadok trabadi khongjang kaya changsingani haiduna tharoism chawkhat lamjing marup na sinduna tharoism bazar da wakhat mifam chathakhi BSF na Churuchanpur gi Bethesda Children Home da lem na laying bagi camp amangasi pangthokre camp asi 54 Battalion BSF na headquarter BSF Koirange gi meeting makha da pangthokibani panbaya badi hairiba home asida kanglup ki irang yauna tongan ba laibak thiba thodok singda mama mapa kaina khraba angang nifurom leiri Commando Thobal Galone na manga suba JAK Rifles amadi kuntaruk suba Assam Rifles ki apun bakangbu amana ngarang numidang pung 8 lom taba matamda Prepark Pro gi self style corporal ni haiba ama masagi yumdagi fare hairi farba miyoi adudi Huyel Labuk maning laikai dagi MD Sajid Khan alias Lal Haiba chahi kunmari apokpa MD Nur Khan ni hairi Sangrila Maisnam na chahi asigi Mrs. India Legacy Changdam nabada second runner saptarakle October gi hauki batang tarukta Gurgaon gi Kingdom of Dreams da Changdam nab asi pangthokibani Sangrila Maisnam kaisam thong dagi leikhiraba Mohen Maisnam amadi Puspalata Maisnam gi machanupini Sangrila Indian Navy ki commander Naurem Robi Singhi loinabini
Ngasidagi Manipurgi mafam kayada pangthokpa haugadoriba ima panthoibi amadi Durga Pujagi irat thawni asigi mingda miyamna ka henba loudspeaker amadi bombula sizinaba lepnanaba Manipur Pollution Control Board ki chairman L Radha Kishore appeal tawrakli ngasi lamfelda leiba Manipur Pollution Control Board ki office ta pangthokiba paumi singa unabada mahakna makhata na hai Manipur gi oina haujik leigadaba nil khongba ki chang asi leigadaba changdagi yamna henli loinana nungsit tayawba amotpa sisu ka hena yaubana makhal kayagi laina narakpaki machak oire maram asina miyamna nil khongba amadi amotpa nungsit thokadaba thabak tauba thadok minasi kumai harauda seasonary loudspeaker sing asisu monitor taunanaba machine ama sound sing da haptrabadi seasonaba ki permission piraroi haiki loinana Manipur da company na saba chahi tara manga helaba gari makal khudimak seasonaba thingba sida miyamna mateng pangbiu gari chenba ki permit pibiriba transport department na su chahi tara manga helaba gari sing asi permit pibiganu haina appeal tauki pollution free oiba aikoi environment ama yan hana leiba haibasi mo aikoi lengdraba aikoi gi yan hanba priority 1 oi laiba thibedi motor vehicle na khangna ba transport department sina gari singsida aikoi permit ama maki gari sigi mai khu si pollution free oiri gari se standard maintain to we hadna moina license piba gari aikoi na khar thengnare aikoi department puna mak singsina magi mami mathok se chumna tongna si gari sina test tawdana air pollution free haba mana license piraga thoraga di madi chenba yae na khangani aduga somda di air pollution Manipur Pollution Control Board ki ating basida chap chana mateng pangbiu Durga Puja amadi ima panthobi irat pag mari lainana akhoi masida ka hena bombala thaba yaba makhai akhoi reduce to biraga nominal oiba tawdaba yadaba ishor gi changdaba yadaba khara tawsi Mehaurol dagi chanaduna laklaba mera gi nongma panba lining thosana mahi mera chaurel hobagi thoram lining laison chatnabi ga loinana ngasi pangthokre thoram asi lining thosana mahi temple board ahing khongbal ufong yumfam na sinduna first MR da leiba sana mahi temple da pangthoki thoram asi gi saruk ama oina miyam gi oiba lining khokjat chatkibaga loinana lining thosana mahi amasung imalai marel sidabagi khubamda miyamna athen pot kaduna thawni jakhi Manipur gi tongan mafam kayada ngasidagi hauduna pangthokliba ima panthoibi ira thaunigi saruk ama oina salai apunba nupi lamjing lupnasu GM Hall da numitarani pangthokpa haukre ira thauni asigi manung channa lup asina sinjamai da leiba mayai loisangdagi GM Hall fauba lining lonchat kayaga loinana miyam gi khongchat amasu chatki Khwairamban ima kaithel gi saruk ama oiriba ima panthoibi sana kaithelda ngasidagi panthoibi ima ira thoram haukre haina cherol amana miyamda pauzelakli Chingmi tammi kayana saruk yaduna numit tarani chupna chathagadaba panthau sanglel laipung haraubagi ira thauni thoram ngasidagi pangthokpa haukre ima laisem inat loisang amadi nongpok chingu thong semgat sagatpa apunba lupna punna sinduna nongmai chingchingda ngasidagi hauduna tha asigi tarama pan fauba chathagadaba ira thauni gi thoram asida miyamna leibak asi ingtappa nungsi chanana leinanaba thauni khi Mera ki nong mapanba yai faraba numit asiga mari lenana mari raksuba nongda lairen pakhang bagi fafal chingkhat bagi thoram ama senglaba kangla laifam lenda pangthokre Nahanong kanglai lining liklam kanglana sinduna pangthokiba thoram aduda lamdam asigi chingtam animaki nat ki oiba jagoi isai amadi thangta thogal tawduna ipa ipu singna chatnaramba kanglon sing miyam da uhanki thoram adugi athoiba mithunglen oikiba Salai Holdings Private Limited ki chairman N Samarjitna maning makha tamba Manipur gi ahan baning thogi pafal chingkhatliba asigi wahan thok leihansi hairabadi matam adugidagi leirakpa liklam sing asigi mirolna ngakna chatpham thoi haina mahakna phongdokhi Akhoi iningtho leishembade kari kawi Maharaja. That's why we are not the kingdom, we are empire. Akhoi se empire. Akhoi gi marakta sizin naroidaba wai singse yamna section na wai ama sizin matamda yamna section na tare tara thokna khalaga akhoi sizin nagadabani. Lanmi aina ngasi akhoi ngasi khunai sida miyamda aina ngasai haijeki badune mi gi chingchat tadi chahi amagi matam thajaram ge adugi manungda
मियामना पामीबगी अखोगी मदुगी चप चाबा वानथोक तो याक पिजगे अदु हौजिक सानबगी पाउ Under 14 Girls Ayata Mata Championship Series Tennis Tournament ngasi loisinkhre ngasi lamfil da leiba Officers Club ki decorator of the sana kiba Under 14 Girls Singles ki final da Manipur ki charmi nomai kapam na Assam Tanisha Patarbu point Taret Taruk Taret Mari Amadi Taruk Anita Maithiba Piram Laga Tennis Tournament asigi winner oibangamki Chathakiba Tennis Tournament asigi Under 14 Girls Doubles tana charmi nomai kapam amasung Tanishka Patar Anigi Jurana Agu Yumnam Amadi S Linda Anigi Jurabu point Taruk Ohum Amadi Taruk Sunoda Maithiba Piki Bagalunana Doubles ki winner oiki Tournament asigi Makok Matang Takraba Sanaroi Singaduda Manipur Tennis Association ki Vice President S Ibotombi Amadi Advisor S Rajiv Anina Manamatum Kaya Khudol Tamki All India Tennis Association ki mityang makhada Manipur Tennis Association na yumbu oiduna chathakiba tennis tournament asida Assam dagi sanaroi ani aduga Manipur dagi sanaroi nipanna saruk yari. Under 14 Boys Aita Mata Championship Series Tennis Tournament ta Aswajit Senjam na Under 14 Boys Single ki winner oikre Lamfiel da Leiba Officers Club ki decorator of the Chathakiba Tennis Series asigi ngasi sana kiba Under 14 Boys Single ki final da Manipur ki sanaroi Aswajit Senjam na Antarkist Tamulibu point Taruk Amadi Taruk Suino da Yamna Lakchana Maithiba Piki Bagalunana Tennis Tournament asigi winner oibangamki Chathakiba Tennis Tournament asigi Under 14 Boys Doubles ki final da Harsat Bora amasung Aman Gohen Anigi Jurana Aswajit Senjam Amadi Antarik Tamuli Anigi Jurabu point Taruk Ani amasung Taruk Ohum da Maithiba Piram Laga Tournament asigi winner oibangamki Manipur Tennis Association ki President Tipa Mai IAS na tournament aduda Makok Mathang Takraba Sanaroi Sing aduda Manamatum Kaya Khudol Tamki All India Tennis Association ki mityang makhada Manipur Tennis Association na yumbu oiduna ngasi loisin ki tennis tournament asida Assam dagi sanaroi nipan West Bengal dagi sanaroi ama Karnataka dagi sanaroi ani Maharashtra dagi sanaroi ani amadi Manipur dagi sanaroi taret punna sanaroi kunna saruk yaki. Indian Pancake Silat Federation Sinduna Jammu Kashmir da hantak September 13 gi October ahum fauba pangthokiba mari suba Asian Pancake Silat Championship 2018 da gold medal laurakhaba Huirom Visan Maitai okpagi thoram ama pangthokre Lamlai Kaithel da Lamlai Kendra Development Committee LKDC na Sinduna thoram atu pangthokibani Under 19 Men's Vinod Mankad Trophy da Manipur team match ahum mai paktuna chatli Board of Control Cricket in India ki mityang makhada Bhubaneswar da leiba KIIT Cricket Stadium da ngarang sanakhiba played group ki match amada Manipur na toss ngamduna batting hana sanakhi innings asida Manipur ki batsman Rithik Kanojana run yankhai mathoi S Chauhan run kuntra taruk atuga N James amadi Aditya Verma anina run kuntra mathoi loduna match asigi over kuntra mapan ga ball amada wicket tara makturaga run chani kuntra lauki match asigi ani suba batting sanakhiba Arunachal Pradesh na over kunipan ga ball amada wicket taramak turaga supnagi run marfutara taru khak lauduna match asi chamaga nifu mari da yamna chauna maithi banangki apibo over yankhai ki oiba played group cricket trophy asida team mapan saruk yari Manipur gi mari suba match oina Uttarakhand ga tha asigi tang tarani thoida Bhubaneswar gi Railway Cricket Stadium da lamba taunaragani Aroibada bulletin asigi headlines amuka hana yamda thamsari Aranba FIR Tobagi Mayokta MU gi VC in charge Professor K Yugindro gi mathakta counter FIR file tobina na basin Jamai police station da application tharakre Fazin Kibo Oza Amadi Mahiro Singh Thado Uhaiduna Mahiro Singh MU gi A block da Thomjinana Bhona Bada police ka chauna mukna bathokre Nupa gi hostel Singh da police na thibu humba gi thabak chathakre
abnormal oiba mioi amagi aranba police report ta MU gi oza amadi mahairoi sing fazinduna thamba achumba oiroi athubada thadoknana ba Padma Shri awardee aribam Shyam Sharma na appeal tawrakli. All Manipur Progressive Farmers Association asinduna chathakiba lawmi singi oiba wakat mifamna ithai lokong ningthina sembiduna ikang tholakpa matamda law lokpa ngamhanbiu haina taksilakli. Manipur dasu World Mental Health Day pangthokre hakchang phana thamnanaba hotnabagumna mental health su phana thamba mathau tai haina Rims ki Psychiatric Department ki HOD Professor RK Lenin na hairi. Amasung ngasidagi iratpa haugadoriba ima panthoibi amadi Durga Puja gi mingda ka henba loudspeaker amadi bombula sizinaba lepnanaba Manipur Pollution Control Board ki chairman L Radha Kishore na appeal tawrakli.